Konong mamang nongmaybung rota leiba Liana Bagsda makhal mathilgi chananaba items kaya fangbigani. Hairiba Liana Bags store asida ahau-ahauba chananaba tongan-tonganba makhal maming oina ballabada sweet roll, sandwich, bag samosa, bun, aduga chicken bread, egg patty, garlic bun amadi chicken bun makhal kaya si fangbigani. Mapanlamgi nataba iramdam asida sem sajaba yamna hygienic oiraba items asi Liana Bags ki Mantripukhida leiba masagi apikpa factory da sem sajabani. Hairiba factory asida nomagi niyoi kayana yamna lunana na sem saduna hygienic oiba mawongda items asi sajabani. Iramdam Manipur as the Laibiriba bakery item supplier ichilanaw singna Liana Bags sa lengsin biraktuna adom na pambiriba items kutingmak lawbiba yagan. Luhongba, haizing pot amadi atop-atopa events sing tawwining ba ichilanaw singna Liana Bags da order tawbiba yagan. Asida sunatana birthday cake, anniversary cake kaya masu Liana Bags da thamjari. Bakery ki items katang natana Liana departmental store da nungtigi akoina sizinabada changdawa yadraba polam sing kaya masu Liana departmental store da loina phangbigan. Lupa tara dagi horaga ayamba maman fauba Liana Bags khudingmaki items khudingmak phangbigan. Lambi asi yamna line laknaba samna haijarabada city convention MSFDS dagi kitang haidoraga bir tekenderjit statue leibadugi hek mamangda leiba lambi duda kitang lakcharaga leire Liana Bags. Yamna nungaiba wafam amana Liana Bags ta leiba items pumba 15% discount leizagani. Kanagumbana order tawbiningba amadi pau fawbiningba singna akupa marol gidamak ekoina pithok chariba contact number asida call tawbirau amadi Liana Bags na adhombu khaurang nangai jari.